अहानबदा मरुएबा पाउ पिजरी ngasi मोरेगी हाइजांखुल मनाक्ता मियोय अमा चिंगननिंगाय ओइबा मओंगदा सीदुना लैरमले लैखिद्रबा मियोय अदु मोरे खुना वार्ड नंबर 9 दगी थांगजम दीपक कौवे हाइरी ngasi manipur gi tampaki district ayambada hindu lining chachari ba kangbu singna chahi hauba numit chairau bagi thoram sing pak sanna pangthokna khre amadi ngasi su makha tana manipur gi mafam kaya da lockdown maram oiraga miyam da chana thakna nabage polam sing tongan ba lup singna yanthok pa leptri Crimes of Manipur Kill Pauming Tabi Punamaku or Blantara Nokchuri, House Fowi Mariba Pausing, Miam the Sandok Pizari. Ngasi Ayu, Haizan Kul Manakta, Singninga, Oibama Onga, Asiba, Haksang Amata, Duna Ledamle, Lakehidraba, Mui Adudi, Tangzam, Deepak, Chahi Kungamari, Apokpa, Lakehidraba, T.S. Bisrup, More Kuno Laikai Ward number 9 Dargini Asiba Haksang Adu ICP Tabalambi Amasung Haizang Bris Manakta Taduna Lerambani Hairi Mahakna Siriba Mafam Adudagi meter Karachalaga Mahakna Thorakpa 2-wheeler Avenger Bike MN04D9787 Amasu Fangbaga Loinana E Karasu Asiba Adugi Manaktagi Taduna Leramba Tenaki Adugi Makha Tarakpa Oina More Police Ki Team Laklaga Yangsin Kre Hausiki Oina Imphaldagi Forensic Team Lakpangaina Rihari Nakalamada Thogdokasiki Matangda Tengnopol District Ki SPTIS Bikramjit Amadi OC More Yauna Team Ama Laktuna Fibam Sing Yangsin Kre Tungda Imphaldagi Forensic Science Laboratory Team Sing Laktuna Kupna Yangsin Kre Amadi Asiba Haksang Adu Postmortem Gidamak Imfalda Purakre Nakalamromda Misi Sig Matangda Makura Oiba Tangzam Pilot Kauba Amana Paumi Singda Fungropada Laikhidraba Deepak Ase Nisa Seasonaba Mioi Nate Amadi Mahakna Siraga Lerambada Makuta Serins Ama Pahelamba Si Chingningai Oi Amadi Deepak Ase Ngarang Numidang Yumdagi Gari Adventure Macha Ama Thauraga Thokibadagi Ahing Thengla Fauba Thiba Fangdana Lairakibada Ngasi Ayuk Asiba Hakchang Oina Fangkibani Hairi Thogdok Asigi Matangda Siriba Misi Asi Yamna Chingningai Oiba Maramna Mari Lainaba Department Singna Thidokadabani Hairi Ngasi Manipurda Khundariba Hindu lining chachariba singna chahi khudingi oina pangthok saduna lakliba sahi amagi anoba chahi hauba numit chairauba thoram ngasi Manipur gi tampaki mafam kayada pangthoknari numit asina lakpada Manipur gi Governor Dr. A Nazma Heptullah Manipur gi Chief Minister N Biren Speaker Y Khemsan Works Minister T.S. Biswajit amadi atai masak naiba mioi kayana yaifa paujel pinarakli Sri Sri Govindaji Mandapta Angom Ningthau Amadi Manipur Pandit Loisangi Pandit Panji Loisangi Sanglakpa Amadi Panji Singh Tanyai Baloisangi Tanyai Sanglakpa Govindaji Temple Board Ki Loisang Punamak Yauraga Ngasi Govindaji Malaimangda Raja Mantri Pangthokpaga Loinana Chamnga Kuntraga Taret Laksuba Saithabagi Thoram Pangthokre Hairi Sairau Bogamari Lainana Wangkhem Assembly Constituency Ki Manungta Lairiba Imung Lising Ani Hanbada Sananaba Seng Sing Yantokre Wangkhem Assembly Constituency Ki MLA Ke Mega Sandragi Meeting Makada Wangkhem Block Congress Mahila Committee Ki Member Singna Assembly Constituency Ki Manungda Laiba Imung Singda Cheng Kiji Tara Yantokibani Hairi Coordinating Committee All Manipur Youth and Student Welfare Association Amadi LKSU Club Loitang Kuno Senapati District Ki Gamfazol Subdivision Ki Manung Chanalaiba Khonsa Kulda Chana Thangnaba Polam Singh Kusinakre Tamthiraba COVID-19 Laichet Ki Saitheng Marak Asida Sairauba Amadi Esther Kumhai Gamari Lainana Chingmi Tami Ki Marakta Hena Sesin Hanaba Mari Ama Saganabagi Wakalonda Polam Singh Asi Kusinavani Haina AMYNSW OA की convener KS Rameshwarna Fungdorakli Makhatana Chingda Chingmi Tami Amatani Haina Laubgi Muhuta lockdown Amaram Oiraga Kundung Chadaba Ama Mayok Nariba Matam Asida Angam Bapo Sing Lantok Naduna Punna Himinabaki Wakalon Ama Sagat Pamatoktai Mamang Takta Chingmi Tami Nungsinar Mihaiba Wari Ledabasu Sigi Mirul Singi Wakalonda Nungsi Maria Si Hena Sesin Handabagi Mami Chow Natari Ching Tam Ani Thong Mandaraba Matam Dada Chokot Pakunai Ama Oibangam Gani Haina Mahakna Fungdoki
ngasi khoi COVID-19 gi khoi pitri pumna kinara ba haitar laina laisat sidagi khoi government na piba para lengang na piba madi World Health Organization na piba khoi kaino si ngak na haitare mi pum khudimang na khoi khona minasi loinana khoi gi nungsiba pu ba haitare khoi khudimang se yam santi oina yamna peaceful loina ado amaga khoi se tengbang minara kan da haitare ne machimana oibagi relationship ado khoi kai da bida khoi khudimang si sinawni aduga imamatagi machani habdo adugi wakhalon do aduda khoi se lakchabani aduga simak khoi kaudana lemina se haduma ai thamjari Nakal Amaromda Khonsa Khulgi Village ki chairman Amson Abon Maina Chingtam ani ki marakta mari sagatna na bahona bada khul asigi maikai dagisu mafam kayada angamba mating pangduna lakli lockdown maram oiraga tampa ki mafam singda khul asida panjaba mahai marong amadi ensang napi sing thinduna amata oibagi wakhalon sagatuna lakli amadi makhatana su mari asi session hanaba hona kigani haiki Singda laiba ahan sina manon pasida pot khara koi tamdabi ade habagi chimgi makhada koi khunjana semani dumain tawraga akoi si April gi tari amadagi hawraga huji 13 April fawsi akoi na ngamja bakhra si mateng pangraga koi lekaida koi samina bakhra khra si pise haina khunda ahoba khunda hawriba manama sing khangde akoi de thore potok khangde sisi mayamda pizza se na tawkhibani Hozi Poggi Merthan atin ba break amatang lojari Hidak oina amadi thau oina animak sizinaba yaraba sangbrai thau fangbiragani sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba phuri samkenba tonsil na chingba kaya laingbada kanaba piri thau si thakpadi yade akupa moral gidama contact tobiu sangbrai thau kyamgai maning laikai contact number 9366949811 Sangai Services Private Limited Yellow Mida Thabak Pirasi Thabak ta Chilhau Thiroisi Adom adom na mayok nariba awaba sing adu kokhan nabagi damak leijare Sangai Services Private Limited Yum gi mi yamna leijade haibagi awaba lebiganu yum gi darkar oiba thabak thoram sing tawbina ba sinmi nekpagi khudong chaba phungbigani Manipur da ahan bo oina yamna hongna amadi yamna laina phone call amakhakna darkar oiba sinmi nekpa yabagi khudong chaba pijariba Sangai Services Private Limited ne pung kharagi amadi nongmagi waibagi khudong chaba su pijariba service sing di any type of construction driver and home tutor available housekeeping and house cleaning pest control catering service electrician carpenter plumber electronic repairing haibadi fridge AC water purifier asina chingbasing semjari amadi any type of labors available akupa moral gidama contact tobiu Sangai Services Private Limited Uripok Torang Mamlekai Manipur 795001 Aikogi contact number 7005071707 natraga 7005112624 Aikogi email ID sangaiservices@gmail.com Kanghanjaba Lamjingba Hospital and Medical Research Institute Private Limited na Hauzik oiriba khudong chadaba kaya asigi yenglaga miyam gidamak hospital asigi maternity ward pung kunmari hangduna miyam gi thogal tawjaragani adumakpu hospital asigi atopa department singdi service lepchagani hospital asida lakchingai mamangda makhada pijariba contact number asida han appointment lawbiu amadi patient ka miyoi amadagi hena loina biraktanaba khanganjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaithel contact number 8258967890 Khanganjaba 31 Thobal Assembly Constituency gi cheng voter basis ta kg manga yenthokraga lemhoba losinduna thamba cheng sing adu amuk kendra sigi lairaba praja singda yenthoknaba press media gi thongda Thobal Hockey Association na haijakhibaga mari lenana nominee Asem Gopal Singh Masana media gi kuthangda local MLA amagi nominee anina cheng losinba leite lairaba sing khangalaga pinaba club organization singa kana hotnari haibo wafam adu aranba yumpham yaudaba wafamni aduga nominee mahak masana PIL natraga RTI thaduna fangba yagani haibasi miyamda lana uhanbani Kendra sigi mangliba cheng asi yamna chawna mangle khangbadagi Thobal DC da manglaba cheng sing adu thidokpiu haiduna club mangana punsilaga complain ama March ki tang 19 da thaki Masigi matung tarakpada Thobal apun balupna nominee masaga mangliba cheng sing asigi matangda wari sanaki masida nominee Asem Gopal Singh Masana mangliba cheng sing asigi maramdi
अंडरग्राउंड ऑर्गेनाइजेशन ग्रुप अमना चाद कुनमंगा कखरे अमदी गाड़ी भाड़ा लोडिंग अनलोडिंग असिन चिंगबदा चंखरे हाइन खुमलखी मसिदा वारोइसिन पुरक्पा ngamdabadagi थौबाल अपुनबलुप अमदी नॉमिनी मसा यावना ऑनरेबल एमएलए की युमदा फमिनदुना वारी सानबदा एमएलए मसाना हंदक अप्रैल था असिगिदी ऑर्गेनाइजेशन अमतना चेंगी कोता कक्पा लैते हाइन खंगलखी मसिगी मतुंग चेंग सिंग अदु प्रजा सिंगदा यंथोकलमदबदगी मीडिया की थोंगदा थौबाल हॉकी एसोसिएशन ना यंथोकनबा हाइजखिबनी मसिदा कनागुंबा पॉलिटिकल पार्टी अमतगा मरी लेनजदे खंगनजरिबा एम अरुण सिंह ट्रेजरर थौबाल हॉकी एसोसिएशन ब्रेक की मतुंगदा मखाताबा पाउ पिजरी हौजकी मतमदा मणिपुर की चिंगी लमसिंगदा लांगमई चाकपसे यामना कन्ना थोकली कोविड-19 की लॉकडाउन वानरिंगै सेरक असिदा सोरासानपुर डिस्ट्रिक्ट की कंगवाई सब डिवीजन की मनुंग चना लैबा अमदी डिस्ट्रिक्ट फॉरेस्ट ऑफिसर बिष्णुपुर की मखादा लैरिबा लाइजिंग मानबी विलेज मियामना लांगजिंग मानबी हाइना खंगनोरिबा खुल असिगी अकोइबदा ngarang numidang wairamdagi hoduna पाक सन्ना लांगमई चाखरे लांगमई चाकपा अदुदा कन्ननबा खुलगी खुंजा सिंह DFO बिष्णुपुर मसामक यावबा टीम सिंगना अहिंग अथेंगबदा लांगमई अदु मुथत पंगमखी लांगमई अदुना ममन यामलबा उ पानबी कया अमांग ता थोखिबगे हाइबगे रिपोर्ट खुदक्की ओइना फंग्री DFO बिष्णुपुर डॉक्टर रेबिका सोइवंगी फोन की खुथांगदा वारी सानबदा हाई लांगमई चाकपा मतमदा यारिबा मखै अथुबदा फॉरेस्ट डिपार्टमेंट दा पाउ पिबियु अहिंग ओइरबसु मसामक यावना लांगमई कन्ननबा मतम खुदिंगदा लैरी मियामना लांगमई थाबिगनो हाइना फोंदरखी अखोय ngarang se वाइसंग काबदगी थोरपदा पुंग मंगा मखा दाइदा मै चालकपदगी खुन गिमी अंगांग सिंग मयाम कनबदा ngamdarana DFO adagi aro laktuna mayam changduna kanba pung ama adai dai ji changna chinna kanba ngampi ada matung manau yaragadi mai thabiganu haina masidangi mayam ni damakta haijake COVID-19 लॉकडाउन तौखिबदगी नोंगि संग्रब याद्रबा पोलम सिंह लैबा याद्रबा अवाबा मायोकनरबा नंबोल असेंबली कॉन्स्टिट्यूएंसी की मनुंग चनबा उलौ ममांग लैकाइदा लैबा इमुंग सिंगदा हिंदू लाइनिंग सतपा मैतै सिंगी सजीबु सैरावबा थौरंग मरी लैनना केंद्र सिगी MLA N लोकेना महाकि माइकैदगी पिरकपा नोंगि संग्रब याद्रबा पोलम सिंह उलौ ममांग लैकाइ कम्युनिटी हॉल लैकाइगी नहा सिंगना ngasi अयुग ग्यानथोखरे सोशल डिस्टेंसिंग तौदुना आलू कोबी असथाव ngari थुम फी सुननबा डिटर्जेंट पाउडर हक्सांग सापोन तोंगान तोंगान पोलम सिंह इमुंग मनुंगी मियोय सिंगदा सरुक खाइदोक्तुना योमलगा इमुंग मनुंगी लाकपा मियुत सिंगदा तेंगबांग पोलम सिंह अदु खुसिनाकी कुंबीदा लैबा शांतिपुर ऑल एज होम दा सोशल वर्कर नोंगथोंगबम हेमंत सिंह अमदी PDC पीपल डेवलपमेंट कमिटी कुंबीगा खुसमनरगा होम असिदा लैरिबा अहल लमन सिंगदा फिरोल चाना थंगनबा पोलम कया यंथोखरे कार्टिक एंड लैरिक फाउंडेशन की सेक्रेटरी बिमोल खेत्रीमयुम नासिंदुना था असिगी मरीदगी हौना चथरकिबा पोचै यंथोकपगी थौरमगी मखा चथरकपा ओइना खुंद्राकोंग केंद्र की मनुंग चनबा अमदी लंबोय खुलदा पांगथोखरे BJP किसान मोर्चा के वाइस प्रेसिडेंट ओइबत नतना पार्टी असिगी मेडिकल सेल की कन्वेनर ओरिबा डॉक्टर खेत्रीमयुम कलागे मिदेंग मखादा पांगथोखिबा थौरम अदुदा खुल असिदगी ख्वाइदगी सोथरबा इमुंग यांखै रोम खंगतुना नोंगमदा संग्रबा याद्रबा पोलम सिंह अदु यंथोखि हौजिक लॉकडाउन तौखिबदगी अवाब कया मायोक नरिंगै सेरक असिदा मफम कया मफम की पुखरी पाट तुरेल कंसिलकपदगी थकननबा इसिंग फंगनरकतबदगी खुदोंग चादब अमा चावना मायोक नरकपदगी मरी लैनबा PSED डिपार्टमेंट ना अंगब मतेंग पांगबिनबा इंटरनेशनल पीस एंड सोशल एडवांसमेंट इफ्साना चेरोल अमदा मियांग पुकनिंग सिंगसिलाकली कोंथौजम असेंबली कॉन्स्टिट्यूएंसी की MLA डॉक्टर सापम रंजन की मियेंग मखादा मणिपुर लॉकडाउन मरम ओइरगा कोंथौजम असेंबली कॉन्स्टिट्यूएंसी की मियामदा सथोक चसिन यादबना मरम ओइरगा अवाब मायोकनरिबा कया सिदा पोचै कया ngasisu मखा ताना चाना थंगनबा पोलम कया यंथोकली
Iril Turelgi Imai Ka Hena Hantaki Bana Maram Oiraga Iril Bung Water Supply Scheme na Konba Mafam Singda Hana Gum Ising Piramba Adu Makatana Pibangam Kiro Hana Water Supply Project Construction Division number 1 Dagi Cherol Amana Kangalakli. Manipur Chief Minister Gi Yathangi Matung Inna Tamenglong District Deputy Commissioner Armstrong Pamaina Prime Minister Garib Kalyan Yojana Gi Makada 10 Faitol Gi Manung Channel Laiba Khul Taraga Tareta Lemna Chengsing SDC Tamenglong Gi Kuthangda Fanghan Kre Hairi. Andro Assembly Constituency ki manung chanba Tulihal Idga Youth Development Organization amadi Yaripok Tulihan Club asina konba area da laiba sotharaba imung singda nongmagi tangai fadna changdraba yadraba polam sing TIYDO COVID-19 Relief Fund 2020 na yanthokna mateng pangkre TIYDO COVID-19 Relief Fund 2020 asida ngarang phawbada lising kunga mathoiga samnga ga ani amadi cheng kg maudra hawai kg manga tengbang birakhe adubu tengbang polam sing leiba amasung yanthokpada punna lupa lising kunga ni thoiga chama changkre karigumba lockdown asina makha satharak labadi miyam gi awabada amukke hena mateng pangnana ba thorang tawgani haistu fongdorakli. Indian Council of Medical Research ICMR gi Dr. Manoj Murhekar na haikre madudi COVID-19 asi thengnanaba ngamnanaba hidak makhal nimpu henbada changeng sathari adumakpu hojik fawgi oina laina sidagi ngak thoknanaba hidak ti leitri nakalamada ngasi fawbada miwi lak amaga marifuga taruk ki sample hojik fawbada test tawkre masigi manungda mioi lising taret ka chamapan ge yankai ge humdoi COVID-19 positive oire haiba khangbangam kre mamang numit mangani asi fawbada chaurak na mioi lising taraga manga ga satret ka nimfu ga taret ki sample sing nomgi oina sangchatta test tawri amadi nomada mioi chamnga ga marifu mari positive oirakpagi pau fangle haiki. British ki Prime Minister Boris Johnson Hospital dagi disaster kibaga loinana mahaki sector residence ta makhatana line sathaki gani haina mahaki government ki machin chatpa amana haikre COVID-19 dagi positive oire hariba Boris Johnson na mahaku ningthi jana line sathabi bagi St Thomas Hospital gi doctor amadi nurse singbu hainingai leitana thagat pa fongdokre adumakpu Prime Minister asina masagi oiba official thabak tagi makhatana sathakiroi hairi. Ngasi ukfong ki ba paukse singda kari kari maru iba pau yauri bagi habadu mem puna mu meng taminasi. Sangai Express hangmai bandagi nupi macha adu fare discharge tawkre mahak pulayang khiba doctor amasung nurse sing negative oire makhoi bu thagalakli o ibobina hangli kanagi advice no miyam na isingi awaba mayok na ba hore ENT specialist sing yaw na ba khangan kre Poknafam COVID-19 India ki listing mapan hele Delhi Maharashtra ki fibam luri ahanba Manipur ki COVID-19 ki patient hospital dagi discharge tawkre che chang yaudana Dimapur dagi yongchak purakpa DI tata ahum laikai na faraga police sinakrai karamba state ta lockdown komthoknei state asida komthok hankhibadu kanana advice tawbano ibobi sana leibak ningombam bhimi mapung fana faraduna mayumda puthakrai Anishuba COVID-19 positive oikiba mioidu hayeng test tawnaba thorang tawri CS na matam khara cheng yendana ba khangankrai kanagi pautak makhada lockdown hangdokpano sengdoro o ibobi food safety ki kanglon ngaktana miyamda sangom yole naharol gi thaudang Janimsa layang lakiba Manipur gi ahanba coronavirus patient bimi naba faduna discharge tawkrai Governor amasung CM na yaifa proposal pirakli Northeast ki sinmi amadi Mahirui Singh Tengbang binaba Speaker Khemchana Karnataka ki CM da chithi ikre hanjin haizarabasu tabidana leiri tongan ba mafam anida mai chakre HL Express karamba doctor natraga hai singlaba kanana advice sauduna curfew amadi lockdown komthokhibano government na sengdokpiu okram ibobi Imphal East District of Food Bank hangdokre matam khara yum gi bhara lobiganu MMWO Lois lakpada maru iba pau amuka hana pizari. Ngasi more gi haijang khul manakta miui ama chingnaningai oiba mawongda siduna leiramle laikhidraba miui adu more khuna ward number 9 dagi thangjang Deepak kawi hairi. Ngasi Manipur ki Tampaki district ayambada Hindu lining chachariba kangbu singna chahi hoba numit chairaubagi thoram sing pak sana pangthoknakre
अमदी ngasisu makha tana Manipur gi mafam kaya da lockdown maram oiraga miyam da chana thaknarubagi polam sing tongan wa luf sing na yanthokpa leptri Hojik pawgi oina de Manipur paw matang sde loijari mi ing tabi punamakpu amukahna kurumjari